Parliament ki monsoon session ngashidagi houkhre. Ahouba numit Union Finance Minister Nirmala Sitharamanna Lok Sabha Economic Survey listing ani kungohumdoi kungamari Puthokhre. Ngashidagi houkiba monsoon session asina BJP na luchingba India lenga ki ahum suba term gi ahanba budget mifam oidi. Mathang thagi tang tara nithoi fawba chathagadaba session asina punu sitting tara mapan laikini. Hayeng ani suba numit Union budget listing ani kungamanga Union Finance Minister Nirmala Sitharamanna Puthokani. Handaki budget asina minister asina puthokpa 3 lakh suba budget oigadori. Session gi mangoina Prime Minister Narendra Modi na paumisinda wangangki. Prime Minister Narendra Modi na phongdokibada handaki session asida puthokadori budget asina lakadori chai manga asida paikhatkadaba chawkhathorangi thabaksingda ahenba miyeng thamli. Lebak asida Viksit Bharat ki manglan mangphau na hananaba honabada puthokadori budget asina achauba mating oigani. Lakadori bachahi lisingani nifutareta India bo chokot palebak ama oina na bokot na bada budget asina lebak ashibu madugi lambida pubangam gani. Opposition bu maral siraduna mahak na parliament ki session da opposition na makoi gi asoi ba kupsina na ba aran ba politics story hai ki. Lok Sabha ki opposition leader Rahul Gandhi ne su lebak asada NEET exam gi wathok yaw na tungan ba issues sing da center na pukchil sing na thabak tawdi amadi peningai oidi haina maral si ki. Jammu Kashmir terror case hengalakpa Manipur gi lotion dana laiba irang amasung NEET exam ki question paper leak oiba yawna hiram kaya pukhatuna monsoon session asida khanana basu opposition gi maikaidagi demand tawri. Ngasidagi horiba monsoon session asida lengakna tongan ba bill sing puthokna ba thorang tawri. Masigi manungda aircraft aid replacement bill, finance bill, disaster management bill, Bharatiya Vayuyan Bidyayak Lishingani Kungamari Yauri. Amaromda Congress Party ki oinasu ngasi numidang wairam pung taruk taba matamda Sonia Gandhi ki yumda party asigi parliamentary strategy group ki mifam pangthoktuna session asida pukhatkadaba issues singi matangda khanagani hairi. Ngarang so Defense Minister Rasna na mifama puoiduna monsoon session asigi mangoina na all party meeting pangthoki. Meeting aduda Andhra Pradesh, Bihar amasung Odisha da special status pibagi matangda tongan political parties sing lenga ki khongthang adu amuk hana khananaba dakshin ki